ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯧꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯑꯩ ꯏꯁꯥꯃꯛꯀꯤ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯇꯁꯦꯡꯅ ꯑꯩꯅ ꯂꯩꯖꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯐꯥꯎ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯝꯅ ꯆꯤꯟꯖꯩ ꯍꯥꯏꯕ ꯇꯥꯏ꯫ ꯑꯅꯝꯕꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯄꯥꯠ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ꯫ ꯑꯗꯨꯅ ꯉꯥ ꯐꯥꯝ ꯇꯧꯕꯅ ꯇꯧꯕ, ꯂꯧꯕꯨꯛꯇ ꯃꯇꯝ ꯃꯇꯝꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯕ, ꯂꯧꯁꯤꯡ ꯃꯇꯝꯗꯅ ꯂꯧ ꯎꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯩ꯫ ꯌꯨꯝ ꯑꯃꯒꯤ ꯆꯥꯎꯒꯦꯔ ꯄꯤꯛꯀꯦꯔ ꯂꯧꯕꯨꯛ ꯂꯩꯇꯕ ꯏꯃꯨꯡ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨ ꯃꯁꯥꯒꯤ ꯂꯧꯐꯝ ꯁꯔꯨꯛ ꯈꯖꯤꯛ ꯈꯖꯤꯛꯇꯪ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯂꯩꯅꯩ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯑꯗꯨꯅ ꯕꯕꯥ ꯏꯃꯥꯅ ꯊꯝꯕꯤꯔꯝꯕ ꯈꯔꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯪꯗꯨꯅ ꯑꯗꯨꯝ ꯍꯣꯠꯅꯃꯤꯟꯅꯩ꯫ ꯆꯤꯆꯦ ꯑꯃꯗꯤ ꯃꯌꯨꯝ ꯄꯥꯜꯂꯨꯔꯦ, ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯑꯒ ꯂꯩꯔꯤ꯫ ꯁꯤꯁꯨ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯑꯩꯈꯣই ꯆꯤꯆꯦꯗꯨ ꯂꯧꯔꯤꯕ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏꯗꯨ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯁꯤꯜꯂꯛꯇꯅ ꯂꯥꯌꯦꯡꯅꯕ ꯄꯩꯁꯥ ꯂꯩꯇꯗꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯗꯨꯗ ꯃꯣꯏꯁꯨ ꯅꯨꯄꯥ ꯌꯥꯝꯃꯤ꯫ ꯑꯗꯨꯗ ꯏꯃꯥ ꯕꯕꯥꯅ ꯆꯤꯆꯦꯁꯤ ꯁꯤꯗ ꯑꯣꯏꯅ ꯂꯩꯔꯨ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯀꯧꯊꯣꯛꯄꯅꯤ꯫ ꯃꯣꯏꯒꯤ ꯑꯥꯒꯤ ꯃꯅꯦꯝ ꯃꯀꯨꯅꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯍꯥꯏꯗꯦ, ꯃꯔꯝꯗꯤ ꯃꯃꯧ ꯌꯥꯝꯕꯅꯤꯅ ꯆꯤꯆꯦꯁꯦ ꯑꯗꯨꯝ ꯃꯄꯥꯝꯗ ꯂꯩꯖꯁꯅꯨ ꯍꯥꯏꯗꯅ ꯌꯥꯅꯕ ꯑꯃꯒꯤ ꯃꯈꯥ ꯄꯣꯟꯅ ꯏꯆꯦꯁꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯍꯟꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯉꯥꯒꯤ ꯐꯥꯔꯝꯁꯨ ꯂꯩ, ꯉꯥꯁꯨ ꯃꯈꯜ ꯁꯨꯅ ꯊꯥꯗꯩ꯫ ꯉꯥꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯏꯃꯥꯒ ꯏꯆꯦꯒꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯀꯩꯊꯦꯜꯗ ꯌꯣꯜꯂꯤ, ꯑꯗꯨꯒ ꯃꯤ ꯑꯇꯩꯗꯁꯨ ꯑꯗꯨꯝ ꯊꯥꯗꯣꯛꯏ꯫ ꯃꯁꯤꯅꯦ ꯁꯝꯂꯞꯄ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤ꯫ ꯅꯨꯃꯤꯠꯇꯣ ꯗꯗꯥꯒꯩꯒ ꯉꯥ ꯐꯥꯝꯗ ꯃꯍꯧꯁꯥꯒꯨꯝ ꯉꯥ ꯃꯆꯤꯟꯖꯥꯛ ꯊꯥꯕ ꯆꯠꯂꯝꯃꯤ꯫ ꯃꯐꯝꯗꯣ ꯍꯦꯛ ꯌꯧꯕꯒ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝ ꯑꯗꯨꯒ ꯊꯪꯅꯅ ꯂꯩꯕ ꯐꯥꯔꯝꯗꯨꯒꯤ ꯃꯄꯨ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣ ꯍꯥꯏꯗꯅ ꯑꯍꯜ ꯑꯃ ꯂꯩ꯫ ꯃꯣꯏ ꯑꯩꯈꯣꯏꯁꯦ ꯂꯩꯀꯥꯏ ꯑꯃꯠꯇꯗꯒꯤꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯀꯀꯥꯁꯦ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯩ꯫ ꯃꯥꯁꯦ ꯏꯝꯐꯥꯜꯗꯁꯨ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯃꯥꯒꯤ ꯂꯩ, ꯑꯗꯨꯒ ꯃꯥꯒꯤ ꯃꯌꯨꯝ ꯏꯪꯈꯣꯜꯗꯨ ꯏꯝꯐꯥꯜꯗ ꯂꯩ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯑꯁꯤꯗꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯌꯨꯝ ꯏꯪꯈꯣꯜꯗꯨ ꯃꯗꯨ ꯂꯦꯡꯗꯅ ꯂꯩ꯫ ꯑꯗꯨꯝ ꯂꯧꯁꯤꯡ ꯏꯪꯈꯣꯜ ꯁꯝꯕꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯆꯥꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯒꯤ ꯏꯝꯐꯥꯜꯗ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯣꯏꯁꯦ ꯑꯅꯝꯕꯅ ꯂꯩ꯫ ꯅꯣꯡ ꯐꯥꯗꯣꯛ ꯂꯧꯁꯤꯡꯒꯤ ꯃꯇꯝ ꯑꯃꯗꯤ ꯃꯣꯏꯒꯤ ꯐꯥꯔꯝ ꯂꯩꯔꯤꯕꯁꯤ ꯀꯀꯥꯗꯨꯅ ꯍꯦꯛ ꯍꯦꯛ ꯌꯦꯡꯁꯤꯟꯕ ꯂꯥꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯨ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯁꯤ ꯃꯥꯒꯤ ꯐꯥꯔꯝ ꯑꯗꯨꯗ ꯂꯩꯔꯝꯕꯗꯨꯗ ꯑꯩꯅ ꯇꯥꯃꯣꯌꯥꯏꯗ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣ ꯂꯥꯛꯏꯕ ꯃꯥꯜꯂꯤ, ꯏꯕꯥꯅꯤ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯨꯁꯤꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯇꯥꯃꯣꯌꯥꯏꯅꯁꯨ ꯍꯣꯏ ꯌꯥꯏꯌꯦ ꯂꯥꯛꯑꯣ ꯆꯪꯉꯨꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯇꯥꯃꯣꯌꯥꯏꯒ ꯑꯩꯒꯁꯤ ꯍꯧꯖꯤꯛꯀꯤ ꯀꯀꯥ ꯑꯗꯨꯒꯤ ꯃꯥꯒꯤ ꯐꯥꯔꯝ ꯑꯗꯨꯗ ꯆꯪꯉꯝꯃꯤ꯫ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯅꯁꯨ ꯑꯩꯈꯣꯏ ꯆꯪꯉꯛꯄꯗꯨꯗ ꯇꯣꯝꯕꯤ ꯏꯅꯥꯎꯆꯥ ꯅꯆꯤꯟ ꯅꯅꯥꯎ ꯎꯗ ꯀꯨꯏꯔꯦꯗ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯍꯥꯏꯗꯅ ꯀꯧꯁꯜꯂꯛꯏ꯫ ꯑꯩꯈꯣꯏ ꯇꯥꯃꯣꯌꯥꯏꯅꯁꯨ ꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣ ꯄꯨꯈ꯭ꯔꯤꯁꯦ ꯉꯥꯃꯨꯛ ꯊꯥꯗꯔꯒꯦ ꯍꯥꯏꯔꯤꯔꯣ? ꯑꯗꯨ ꯈꯔ ꯁꯦꯡꯗꯣꯛꯇꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯁꯨ ꯍꯟꯗꯛ ꯉꯥ ꯃꯆꯥ ꯅꯧꯅ ꯊꯥꯗꯕ ꯐꯅꯌꯥꯝ ꯁꯤꯈ꯭ꯔꯦ, ꯗꯥꯎꯁꯨ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯀꯀꯥꯗꯨꯅ ꯑꯃꯨꯛ ꯉꯥ ꯈꯔ ꯊꯥꯗꯒꯦ ꯑꯩꯒꯤꯁꯨ, ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯄꯥꯟꯕꯤ ꯈꯔꯁꯨ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯃꯇꯥꯏ ꯃꯇꯥꯏꯗ ꯈꯔ ꯊꯥꯒꯦ ꯈꯜꯂꯤ꯫ ꯅꯣꯏ ꯀꯀꯥꯗꯤ ꯅꯣꯏꯅ ꯑꯥꯗ ꯂꯩꯕꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯒꯗꯕ ꯃꯥꯜꯂꯝꯒꯅꯤ꯫ ꯑꯁ ꯋꯥꯔꯦꯅꯦ ꯏꯆꯥꯁꯤꯡ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ꯫ ꯃꯆꯦꯗꯨꯁꯨ ꯍꯟꯗꯛꯇꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ, ꯑꯥꯗ ꯑꯗꯨꯝ ꯂꯨꯍꯣꯡꯈ꯭ꯔꯦ, ꯁꯤꯗꯒ ꯇꯧꯗ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯂꯥꯏꯔꯤꯛ ꯐꯥꯎ ꯇꯝꯁꯜꯂꯨꯔꯒ ꯃꯈꯣꯏꯒꯤ ꯃꯍꯩ ꯆꯥꯗ꯭ꯔꯤꯉꯩ ꯍꯧꯖꯤꯛ ꯄꯠ ꯇꯠꯄꯗ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯉꯥ ꯈꯔ ꯊꯥꯗꯒꯦ, ꯑꯗꯨꯒ ꯁꯤꯗ ꯑꯇꯩ ꯀꯩꯀꯩꯁꯨ ꯇꯧꯕ ꯌꯥꯕ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯅꯤ ꯈꯨꯝꯃꯛꯏ꯫ ꯀꯀꯥꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗꯤ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏ, ꯑꯗꯨ ꯀꯀꯥ ꯑꯩꯈꯣꯏ ꯁꯥꯟꯇꯤꯀꯨꯃꯥꯔꯒ ꯁꯨꯅꯤꯡꯒꯗꯣ ꯃꯣꯏꯁꯨ ꯁꯤꯗ ꯂꯩꯔꯣ ꯍꯥꯏꯔꯣꯗꯅ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨꯒ ꯐꯥꯔꯝ ꯑꯁꯤꯗ ꯀꯩꯀꯩꯅꯣ ꯄꯩꯁా ꯊꯣꯛꯄ ꯌꯥꯕ ꯌꯦꯡꯉꯣ ꯍꯥꯏꯔꯣ꯫ ꯑꯥꯗ ꯁꯨꯝ ꯊꯕꯛ ꯐꯪꯗꯦ ꯍꯥꯏꯗꯅ ꯉꯥꯎꯆꯟꯅꯔꯒ ꯂꯩꯗꯣꯏ ꯁꯔꯨꯛ ꯍꯥꯏꯔꯝꯃꯤ꯫ ꯀꯀꯥꯗꯨꯅ ꯑꯃꯨꯛ ꯑꯣꯏꯔꯣꯏ, ꯃꯗꯨ ꯑꯁꯥꯏꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠꯁꯦ ꯀꯩꯁꯨ ꯍꯩꯅꯔꯣꯏ, ꯑꯥꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠꯇꯨꯒ ꯆꯥꯟꯅꯈ꯭ꯔꯦ꯫ ꯅꯣꯡ ꯐꯥꯗꯣꯛ ꯌꯨꯝꯗ ꯂꯥꯛꯄꯗ ꯅꯣꯡꯃꯇ ꯂꯩꯈꯤꯁꯤꯕꯨ ꯌꯥꯗꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯂꯨꯁꯣ ꯍꯥꯏꯕꯗ ꯐꯥꯎ ꯃꯣꯏꯁꯦ ꯏꯆꯠ ꯆꯠꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯃꯣꯏꯒꯤ ꯋꯥꯁꯦ ꯇꯣꯛꯑꯁꯤ꯫ ꯑꯣ ꯅꯨꯡꯁꯤꯗ ꯅꯣꯏꯗꯤ ꯅꯆꯤꯟ ꯏꯅꯥꯎ ꯄꯨꯟꯅ ꯍꯣꯠꯅꯗꯅ ꯅꯈꯣꯏꯒꯤ ꯐꯥꯔꯝꯒꯁꯦ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦ꯫ ꯑꯗꯨ ꯅꯣꯏꯒꯤ ꯉꯥ ꯃꯆꯥ ꯂꯧꯐꯝ ꯀꯥꯏꯗ ꯂꯩ? ꯑꯩꯅ ꯄꯥꯝꯕ ꯉꯥ ꯃꯈꯜ ꯈꯔ ꯐꯪꯒꯗ꯭ꯔꯥ? ꯅꯣꯏ ꯀꯀꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨ ꯍꯥꯏꯔꯛꯏ꯫ ꯗꯗꯥꯒ ꯑꯩꯒꯅꯁꯨ ꯂꯩꯅꯤ, ꯑꯗꯨꯗꯤ ꯀꯔꯤꯃꯇ ꯋꯥꯒꯅꯨ ꯀꯀꯥ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯨ ꯉꯥꯏꯍꯥꯛ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯐꯥꯔꯝ ꯑꯗꯨ ꯀꯀꯥꯗꯨꯅ ꯃꯥꯅ ꯐꯖꯅ
ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯃꯇꯝꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯕ ꯄꯨꯈ꯭ꯔꯤꯗꯅ ꯉꯥ ꯊꯥꯗꯕ ꯑꯗꯨꯝ ꯃꯈꯣꯏꯒꯤꯒ ꯃꯥꯟꯅꯅ ꯃꯣꯏꯒꯤꯗꯨꯁꯨ ꯑꯗꯨꯝ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯍꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣ ꯕꯕꯥꯒꯩꯒ ꯐꯥꯔꯝꯗ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯃꯆꯥꯁꯤꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯈꯔ ꯁꯥꯔꯝꯃꯤ꯫ ꯇꯥꯗ ꯅꯣꯏꯗꯤ ꯅꯆꯥꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯏ, ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯤ ꯅꯨꯄꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯏ, ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯅꯤ ꯌꯥꯎꯔꯤꯁꯤꯗꯤ ꯑꯩꯗꯤ ꯂꯥꯛꯅꯕ ꯉꯝꯗ꯭ꯔꯦ꯫ ꯑꯇꯣꯝꯕꯗꯨ ꯅꯨꯄꯤ ꯆꯦꯟꯁꯤꯜꯂꯛꯇꯅ ꯑꯩ ꯍꯧꯖꯤꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ꯫ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯅꯁꯨ ꯂꯨꯍꯣꯡꯉꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄ ꯀꯨꯏꯔꯦ꯫ ꯃꯣꯏꯁꯨ ꯊꯨꯖꯟꯕ ꯄꯥꯝꯗꯕ ꯃꯥꯜꯂꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯑꯣꯡꯗꯨꯗ꯫ ꯈꯪꯕꯅꯤꯅ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯑꯥꯗ ꯂꯩꯔꯨꯕ ꯇꯥꯔꯦ꯫ ꯃꯐꯝꯁꯦ ꯇꯥꯗꯣꯏꯅ ꯈꯔ ꯑꯃꯨꯛꯇꯤ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯣ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ ꯔꯣꯕꯤꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯩ ꯀꯩꯅꯣ, ꯑꯩꯗꯤ ꯀꯩ ꯇꯧꯕ ꯃꯥꯜꯂꯨꯔꯦ꯫ ꯅꯆꯥꯅꯨꯄꯥ ꯅꯨꯄꯤ ꯆꯦꯜꯂꯦ ꯀꯣꯛ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯣ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯅꯤꯃꯛ ꯃꯉꯥꯎ ꯈꯔ ꯊꯤ ꯍꯥꯏꯕꯗꯥꯏ꯫ ꯅꯨꯄꯤ ꯑꯃꯃꯝ ꯊꯤꯕꯤꯔꯣ ꯑꯗꯨꯒ ꯃꯔꯥꯏꯅ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯂꯥꯛꯆꯔꯅꯤ꯫ ꯅꯪꯅ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯀꯥ ꯍꯦꯟꯅ ꯋꯥꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯈꯜꯂꯤ꯫ ꯆꯣꯆꯣ ꯑꯥꯗ ꯀꯩꯅꯣ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯨꯔꯣ꯫ ꯅꯪꯒꯤ ꯃꯐꯝꯁꯤꯗꯤ ꯑꯩꯒꯁꯨ ꯑꯗꯨꯝ ꯇꯥꯏꯅꯅ ꯂꯩꯔꯦꯗꯅ ꯑꯩ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕꯤꯍꯧꯔꯒꯦ꯫ ꯅꯪ ꯑꯗꯨꯒꯤꯗꯤ ꯀꯔꯤꯃꯇ ꯋꯥꯔꯨꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯑꯃꯨꯛ ꯇꯥꯗ ꯑꯩꯅ ꯋꯥꯔꯤꯗꯤ ꯃꯤꯒꯤ ꯃꯆꯥꯗꯣ ꯑꯃꯨꯛ ꯌꯨꯝ ꯑꯗꯨꯗ ꯄꯨꯔꯛꯑꯒ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯃꯛ, ꯑꯗꯨꯅ ꯑꯩꯗꯤ ꯌꯥꯝꯅ ꯇꯟꯕ ꯑꯃꯗꯨꯝ ꯄꯣꯛꯁꯜꯂꯛꯑꯦꯅ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ ꯔꯣꯕꯤꯟꯗ꯭ꯔꯣ ꯅꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯅꯨꯄꯤ ꯂꯣꯏꯅ ꯊꯤꯖꯟꯕꯤꯔꯣ, ꯑꯗꯨꯒ ꯅꯪꯒꯤ ꯑꯁꯨꯛ ꯆꯥꯎꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯁꯝꯕꯟ ꯂꯧꯕꯨꯛꯅꯆꯤꯡꯕꯁꯤꯡꯁꯦ ꯃꯣꯏ ꯁꯦꯟꯅꯍꯜꯂꯨ꯫ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕꯁꯤꯡꯁꯦ ꯀꯗꯥꯏꯗꯒꯤ ꯅꯪꯅ ꯂꯣꯏꯅ ꯍꯣꯠꯅꯕ ꯉꯝꯄꯣꯠꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯑꯃꯨꯛ ꯇꯥꯗ ꯃꯗꯨꯕꯨ ꯌꯥꯔꯒꯗꯤ ꯑꯩꯅ ꯋꯥꯔꯤꯁꯦ ꯅꯍꯥꯟꯅ ꯀꯣꯝꯃꯅꯤ ꯈꯨꯝꯃꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯕꯕꯥꯒ ꯅꯨꯃꯤꯠꯇꯣ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯁꯦ ꯃꯆꯥꯅꯨꯄꯥꯗ ꯂꯨꯍꯣꯡꯕꯒꯤ ꯐꯅ ꯀꯨꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯗꯦ꯫ ꯀꯣꯟꯅ ꯃꯣꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯔꯒ ꯏꯪꯅ ꯇꯞꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯐꯥꯔꯝꯗꯣ ꯁꯦꯟꯅꯕꯤꯔꯝꯕꯗꯨꯗ ꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯕꯕꯥꯗꯁꯨ ꯋꯥꯐꯝ ꯑꯃꯁꯨ ꯍꯥꯏꯔꯛꯏ꯫ ꯇꯥꯗ ꯏꯆꯥꯅꯨꯄꯥꯒ ꯏꯃꯧꯒꯗꯣ ꯁꯤꯗ ꯂꯩꯍꯜꯂꯒꯦ꯫ ꯇꯥꯗꯅ ꯃꯇꯝ ꯑꯃꯗ ꯍꯥꯏꯈꯤꯕ ꯅꯨꯄꯤ ꯊꯤꯖꯟꯕꯤꯌꯨ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯂꯥꯛꯆꯅꯤ ꯍꯥꯏꯕꯗꯣ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯤ ꯅꯨꯄꯤ ꯊꯤꯕꯗꯒꯤ ꯃꯥꯗꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯕ ꯍꯧꯔꯦ꯫ ꯕꯕꯥ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯍꯧꯔꯦ꯫ ꯑꯗꯨꯗ ꯑꯩꯅ ꯏꯆꯥꯕꯨ ꯀꯩꯗꯧꯕꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯇꯣꯔꯤꯅꯣ? ꯑꯗꯨꯒꯤ ꯃꯍꯨꯠ ꯐꯥꯔꯝ ꯑꯣꯏꯅ ꯁꯦꯟꯅꯔꯣ, ꯑꯗꯨꯁꯨ ꯊꯕꯛꯅꯤ ꯍꯥꯏꯔꯨꯕꯗ ꯕꯕꯥꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯐꯥꯔꯝꯗ ꯑꯣꯏꯅ ꯁꯦꯟꯅꯔꯒꯦ ꯍꯥꯏꯗꯅ ꯃꯥꯁꯨ ꯌꯥꯔꯦ ꯑꯗꯨꯅ ꯏꯆꯥꯒꯤ ꯏꯃꯧꯒ ꯁꯤꯗ ꯄꯨꯟꯅ ꯂꯥꯛꯑꯅꯤ꯫ ꯑꯍꯟꯗꯨꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯨꯄꯤ ꯊꯤꯖꯟꯕꯤꯔꯅꯤ, ꯑꯗꯨꯒ ꯄꯨꯟꯅ ꯁꯤꯗ ꯍꯥꯏꯊꯔꯛꯑꯒꯦ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅꯁꯨ ꯇꯣꯏꯅ ꯍꯥꯏꯗ꯭ꯔ ꯑꯗꯨꯃꯥꯏꯅꯕꯨ ꯍꯦꯛ ꯉꯥꯎꯁꯟꯅꯔꯛꯑꯕ ꯅꯨꯄꯤ ꯍꯦꯛꯇ ꯊꯤꯖꯟꯕꯤꯌꯨ꯫ ꯍꯌꯦꯡꯋꯥꯏ ꯃꯆꯥꯒ ꯌꯥꯎꯔꯒ ꯒ꯭ꯌꯥꯟ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯥꯔꯛꯇꯣꯏꯅꯤ꯫ ꯌꯥꯅꯤ ꯄꯨꯔꯛꯑꯣ ꯁꯤꯗ ꯇꯧꯔꯤꯁꯤ ꯃꯣꯏꯁꯨ ꯀꯩꯅꯣꯗꯣ ꯈꯪꯖꯍꯧꯅꯕ꯫ ꯑꯗꯨ ꯅꯃꯧꯗꯨꯕꯨ ꯏꯝꯐꯥꯜꯗꯩꯅꯤꯁꯨ ꯍꯥꯏ, ꯃꯥꯕꯨ ꯁꯤꯗ ꯂꯩꯕꯕꯨ ꯍꯩꯕꯨ ꯍꯩꯅꯒꯗ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯑꯃꯨꯛ ꯇꯥꯗ ꯍꯩꯅꯖꯅꯤ ꯃꯔꯥꯏꯅ, ꯃꯐꯝ ꯑꯁꯤꯁꯨ ꯂꯝꯅꯤ ꯀꯩꯅꯣ, ꯑꯥꯗꯒꯤꯗꯤ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈ꯭ꯔ ꯄꯣꯠꯅꯤ ꯈꯨꯝꯃꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯒꯗꯤ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯐꯥꯔꯝ ꯑꯁꯤꯗ ꯂꯩꯍꯟꯅꯕ ꯄꯨꯔꯛꯏ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒ ꯑꯗꯨ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯒ꯭ꯌꯥꯟꯕꯨ ꯐꯅꯕꯨ ꯇꯥꯔꯝꯃꯤ꯫ ꯃꯃꯥꯡꯈꯩꯗꯗꯤ ꯑꯩꯈꯣꯏ ꯎꯕꯒꯁꯦ ꯁꯨꯀꯧ ꯀꯧꯗꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯎꯕꯒꯁꯦ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯀꯧ ꯉꯥꯡꯕ ꯈꯔ ꯑꯗꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨꯗꯤ ꯏꯝꯐꯥꯜ ꯅꯨꯄꯤ ꯑꯣꯏꯕꯩꯔꯁꯨ ꯈꯪꯗꯦ ꯃꯤ ꯀꯌꯥ ꯀꯧꯗꯦ, ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯩꯈꯣꯏꯒꯁꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯩꯅꯕ ꯈꯔ ꯋꯥꯠꯂꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗꯒꯤ ꯔꯣꯃꯦꯟ ꯀꯧꯕ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯑꯣꯏꯒꯗꯕ ꯃꯤꯑꯣꯏ ꯑꯃ ꯂꯩ꯫ ꯃꯥꯁꯦ ꯕꯖꯥꯔ ꯀꯩꯊꯦꯜꯗ ꯄꯣꯠ ꯊꯥꯕ ꯆꯠꯄ ꯃꯤꯅꯤ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯥꯔꯝꯁꯤꯡ ꯑꯁꯤꯗꯒꯤ ꯃꯥꯅ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯤ ꯄꯨꯂꯞ ꯂꯧꯔꯒ ꯀꯩꯊꯦꯜꯗ ꯄꯣꯠ ꯊꯥꯕ ꯆꯠꯄ ꯃꯤꯅꯤ ꯍꯧꯖꯤꯛꯀꯤ ꯔꯣꯃꯦꯟ ꯍꯥꯏꯔꯤꯁꯤ꯫ ꯑꯗꯨ ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯃꯤꯁꯦ ꯀꯌꯥ ꯍꯩꯅꯗꯦ, ꯁꯨꯝ ꯊꯕꯛꯀꯤ ꯂꯣꯏꯅꯗ ꯌꯥꯗꯕꯒꯤ ꯂꯣꯏꯅꯕꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯔꯣꯃꯦꯟꯁꯦ ꯑꯌꯨꯛ ꯉꯟꯇꯥ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝꯗ ꯂꯥꯛꯏ꯫ ꯑꯗꯨꯒ ꯏꯟꯁꯥꯡ ꯈꯔ ꯂꯧꯅꯕ ꯃꯥꯁꯦ ꯗꯗꯥ ꯍꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝ꯫ ꯃꯇꯝ ꯑꯗꯨꯗ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯣꯏꯒꯤ ꯐꯥꯔꯝꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯗꯨꯗ ꯔꯣꯃꯦꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯅ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯕꯁꯤ ꯑꯩꯅ ꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ, ꯀꯩꯅꯣꯅꯦ ꯑꯁꯤꯒꯤ ꯔꯣꯃꯦꯟ ꯑꯁꯤꯅ ꯃꯧꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤꯁꯤꯕꯣ, ꯑꯣꯟꯊꯣꯛꯅ ꯇꯨꯀꯠꯆꯈ꯭ꯔꯦ ꯑꯁꯤꯒꯤ ꯃꯤꯁꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯜꯂꯒ ꯔꯣꯃꯦꯟ ꯀꯩꯅꯣ ꯅꯪꯅ ꯂꯧꯗꯣꯏꯁꯤ, ꯂꯥꯛꯑꯣ ꯑꯩꯒ ꯑꯣꯟꯊꯣꯛꯅꯔꯨꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅ ꯇꯣꯝꯕꯤ ꯀꯥꯏꯗꯩ ꯅꯨꯄꯤꯅꯣ ꯑꯁꯤꯕꯣ, ꯅꯍꯥꯟꯈꯩ ꯎꯗꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯃꯤ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯂꯧꯔꯤꯕ ꯅꯨꯄꯤꯅꯤ꯫ ꯑꯗꯨ ꯀꯩꯅꯣ ꯅꯪꯅ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤꯗꯤ, ꯇꯧꯖꯅꯨ ꯅꯥꯕ ꯅꯪ ꯂꯥꯛꯑꯣ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯂꯩ, ꯀꯩꯅꯣ ꯅꯪꯅ ꯂꯧꯗꯣꯏꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯔꯣꯃꯦꯟ ꯑꯗꯨꯅ ꯑꯃꯨꯛ ꯀꯩꯅꯣꯍꯦ ꯁꯨꯝ ꯅꯍꯥꯟꯈꯩ ꯎꯗꯕꯗꯨꯗ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯍꯪꯕꯅꯤ,
ꯑꯩꯁꯨ ꯒꯥꯔꯤ ꯌꯥꯗꯕꯗꯒꯤ ꯂꯥꯛꯎꯗꯕ ꯀꯨꯏꯔꯦꯗꯅ ꯑꯗꯨꯗ ꯁꯨꯝ ꯍꯪꯕꯅꯤ꯫ ꯐꯔꯦꯁꯦ ꯂꯥꯛꯑꯣꯁꯦ ꯑꯩꯁꯨ ꯊꯦꯡꯉꯕꯅꯤ, ꯉꯁꯤꯗꯤ ꯏꯝꯐꯥꯜꯗ ꯊꯥꯔꯨꯗꯣꯏꯅꯤ ꯈꯨꯝꯃꯛꯏ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯖꯤꯛꯀꯤ ꯔꯣꯃꯦꯟ ꯍꯥꯏꯔꯤꯕ ꯃꯤꯁꯤ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯒ ꯃꯥꯒꯁꯦ ꯈꯪꯅꯅꯕ ꯃꯥꯁꯦ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯩꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯀꯩꯒꯨꯝꯕ ꯄꯥꯈꯠꯄ ꯑꯃ ꯑꯗꯨꯝ ꯄꯣꯛꯑꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯕꯕꯥ ꯏꯃꯥ ꯗꯗꯥ ꯍꯣꯏꯗꯁꯨ ꯑꯩꯅ ꯍꯦꯛ ꯍꯧꯗꯣꯛꯎꯕꯁꯨ ꯌꯥꯗ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯒ ꯔꯣꯃꯦꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒ ꯂꯣꯏꯅ ꯇꯤꯟꯅꯕ ꯍꯧꯔꯛꯏ꯫ ꯃꯣꯏꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯉꯥ ꯆꯥꯛ ꯁꯨꯝ ꯂꯧꯕꯒꯤ ꯇꯣꯏꯅ ꯃꯣꯏꯗꯒ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯁꯨ ꯃꯣꯏꯒꯤ ꯐꯥꯔꯝꯗꯒ ꯇꯣꯏꯅ ꯃꯣꯏꯁꯦ ꯆꯥꯛ ꯆꯥꯅꯕ ꯌꯨꯒ ꯊꯛꯃꯤꯟꯅꯕ ꯇꯣꯏꯅ ꯇꯧꯕꯁꯦ ꯑꯗꯨꯝ ꯊꯦꯡꯅꯩ꯫ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯁꯨ ꯐꯅ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯑꯥꯗꯒꯤ ꯇꯞꯇꯥꯅ ꯉꯥꯎꯁꯤꯟꯅꯔꯒ ꯂꯥꯛꯄꯅꯤꯅ ꯍꯥꯟꯅꯒꯤ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯑꯗꯨꯝ ꯌꯥꯎꯔꯝꯃꯤ꯫ ꯍꯥꯏꯗꯤ ꯊꯛꯄꯤ ꯆꯥꯕꯤꯁꯦ ꯌꯥꯝꯅ ꯄꯥꯝꯃꯝꯃꯤ꯫ ꯐꯥꯔꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯒ ꯍꯨꯟꯗꯣꯛꯑꯝꯃꯒ ꯑꯗꯨꯝ ꯅꯣꯡꯃ ꯆꯨꯞꯄ ꯑꯃ ꯍꯜꯂꯛꯇꯕꯒ ꯌꯥꯎꯏ꯫ ꯋꯥꯐꯝ ꯑꯁꯤ ꯕꯕꯥꯍꯣꯏ ꯗꯗꯥꯍꯣꯏꯁꯨ ꯈꯔ ꯈꯪꯕ ꯍꯧꯔꯛꯏ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯄꯨꯟꯅ ꯐꯥꯔꯝꯒꯤ ꯉꯥꯗꯨ ꯌꯣꯟꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯃ ꯆꯥꯔꯒ ꯃꯍꯥꯎ ꯇꯪꯍꯧꯁꯤ ꯍꯥꯏꯗꯅ ꯑꯩꯅ ꯉꯥꯗꯨ ꯑꯆꯧꯕ ꯑꯃ ꯐꯥꯔꯒ ꯄꯨꯟꯅ ꯌꯨꯝꯗ ꯑꯩꯈꯣꯏꯁꯦ ꯊꯣꯡꯉꯒ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯅ ꯋꯥ ꯑꯃ ꯍꯧꯗꯣꯔꯛꯏ꯫ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯆꯥꯅ ꯔꯣꯕꯤꯟꯗ꯭ꯔꯣꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯍꯧꯖꯤꯛꯁꯨ ꯀꯌꯥ ꯑꯣꯛꯇ꯭ꯔꯤꯕ ꯃꯥꯜꯂꯤꯅꯦ, ꯑꯗꯨꯝ ꯀꯣꯏꯆꯠ ꯆꯠꯄ ꯎꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯤꯁꯨ ꯑꯗꯨꯝ ꯐꯥꯔꯝꯗ ꯍꯨꯟꯗꯣꯛ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯔꯣꯃꯦꯟ ꯍꯥꯏꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤꯗꯒ ꯄꯥꯛ ꯆꯪꯉꯛꯈꯤꯗ꯭ꯔꯦ꯫ ꯔꯣꯕꯤꯟꯗ꯭ꯔꯣꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒ ꯇꯤꯟꯅꯔꯒ ꯃꯣꯏꯗꯩ ꯑꯣꯏꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯗꯅ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯗꯅ ꯇꯣꯏꯅ ꯇꯧꯕ ꯎꯏ꯫ ꯑꯗꯨꯒ ꯔꯣꯕꯤꯟꯗ꯭ꯔꯣꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯁꯨ ꯂꯩꯇꯦ ꯈꯪꯗꯦ ꯑꯃ ꯃꯇꯦꯡ ꯈꯪꯗꯉꯩ ꯃꯣꯏꯒꯤꯗ ꯍꯦꯛꯇ ꯐꯨꯠ ꯔꯣꯃꯦꯟ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯦ ꯍꯦꯛꯇ ꯆꯪꯈꯤꯕ ꯎꯏ꯫ ꯌꯦꯡꯕꯗ ꯃꯤꯠ ꯅꯥꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦ꯫ ꯑꯁꯤ ꯔꯣꯕꯤꯟꯗ꯭ꯔꯣꯗ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯣꯏꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯅꯆꯥ ꯅꯃꯧꯁꯤ ꯁꯤꯗ ꯊꯝꯃꯅꯨ ꯑꯥꯗ ꯂꯩꯍꯟꯈ꯭ꯔꯒꯦꯔꯥ, ꯅꯠꯇ꯭ꯔꯒ ꯁꯤꯗ ꯂꯩꯕ ꯃꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯊꯝꯒꯦꯔꯥ, ꯅꯠꯇ꯭ꯔꯒ ꯅꯆꯥꯅꯨꯄꯥ ꯑꯁꯤ ꯁꯤꯗ ꯊꯝꯒꯦꯔꯥ ꯀꯔꯤꯅꯣꯃ ꯇꯧ ꯍꯥꯏꯅꯤꯡꯂꯦ꯫ ꯅꯠꯇ꯭ꯔꯒꯗꯤ ꯑꯁꯥꯏꯁꯦ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯤꯕ ꯑꯃ ꯅꯪꯂꯛꯄꯁꯨ ꯌꯥꯏ ꯍꯥꯏꯗꯅ ꯕꯕꯥꯅ ꯋꯥꯐꯝ ꯑꯗꯨ ꯍꯧꯔꯛꯏ꯫ ꯑꯩꯁꯨ ꯕꯕꯥꯅ ꯋꯥꯐꯝ ꯑꯗꯨ ꯈꯪꯉꯝꯕꯗꯨꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯑꯝꯃꯤ꯫ ꯏꯃꯥꯅꯗꯤ ꯕꯕꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯌꯥꯔꯦ ꯇꯣꯛꯑꯣ, ꯁꯨꯝ ꯏꯆꯝ ꯆꯝꯅ ꯃꯣꯏꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯧꯅꯕꯒꯤ ꯁꯨꯝ ꯆꯪꯕ ꯑꯣꯏꯔꯤꯅꯤ, ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ, ꯅꯆꯥꯁꯤꯡꯁꯨ ꯂꯣꯏꯅ ꯂꯩ, ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯍꯧꯗꯣꯛꯄꯤꯔꯛꯑꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯇꯥꯃꯣ ꯌꯥꯏꯗꯤ ꯃꯁꯤꯒꯨꯝꯕ ꯋꯥꯁꯤ ꯃꯥꯗꯤ ꯇꯥꯕ ꯌꯥꯗꯕꯅꯤ꯫ ꯃꯁꯥꯒꯤ ꯈꯔ ꯐꯤꯡꯒꯟꯕꯒ ꯇꯥꯃꯣ ꯌꯥꯏꯗꯤ ꯐꯤꯡ ꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯏ꯫ ꯀꯩꯅꯣ ꯔꯣꯃꯦꯟꯁꯤ ꯐꯨꯔꯁꯤꯔꯣ? ꯑꯗꯨ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯃꯥꯅ ꯈꯜꯂꯤꯁꯤ? ꯑꯩꯈꯣꯏ ꯂꯩꯔꯤꯀꯥꯏꯁꯦ ꯃꯥ ꯀꯥꯎꯔꯕꯖꯥꯔꯣ? ꯃꯣꯏ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯃꯆꯥꯁꯤꯡꯁꯤ ꯃꯊꯣꯡ ꯑꯃꯠꯇ ꯆꯥꯗꯕꯅꯤ꯫ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯑꯁꯥꯏꯗꯗꯤ ꯇꯥꯗ꯭ꯔꯦꯗꯣ, ꯏꯝꯐꯥꯜ ꯕꯖꯥꯔꯗꯨꯗ ꯇꯥꯔꯒ ꯂꯩꯔꯦꯗꯣ꯫ ꯑꯗꯨꯅ ꯃꯣꯏꯁꯦ ꯋꯥꯈꯜ ꯑꯃ ꯇꯧꯕꯅꯤ꯫ ꯑꯩ ꯇꯧꯒꯦ ꯃꯥ ꯈꯪꯅꯤ ꯍꯥꯏꯗꯅ ꯇꯥꯃꯣ ꯌꯥꯏꯁꯦ ꯐꯤꯡ ꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ ꯇꯣꯛꯑꯁꯤ ꯊꯣꯡꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯇꯣꯛꯑꯣ ꯍꯥꯏꯗ꯭ꯔꯥ? ꯏꯕꯨꯡꯉꯣ, ꯃꯤꯒꯤ ꯃꯔꯝꯗ ꯅꯣꯏ ꯅꯆꯤꯟ ꯏꯅꯥꯎ ꯊꯣꯛꯑꯒ ꯃꯤꯒ ꯈꯟꯅꯔꯨꯅꯨ꯫ ꯍꯦꯟꯖꯜꯂꯛꯄꯒꯤ ꯃꯃꯤ ꯑꯃ ꯎꯔꯒꯗꯤ ꯏꯃꯥ ꯍꯣꯏꯁꯨ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯅꯨꯄꯤꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ꯫ ꯅꯣꯏꯒꯤ ꯍꯥꯏꯕꯨ ꯅꯆꯤꯟ ꯏꯅꯥꯎ ꯅꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯜꯂꯨ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯤ ꯒ꯭ꯌꯥꯟ ꯑꯣꯟꯊꯣꯛꯅ ꯇꯥꯈ꯭ꯔ ꯄꯣꯠꯅꯤ꯫ ꯃꯣꯏꯒ ꯃꯥꯟꯅꯕ ꯌꯥꯄꯣꯠꯇꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯇꯥꯃꯣ ꯌꯥꯏꯁꯨ ꯈꯔ ꯇꯞꯊꯈꯤ꯫ ꯇꯧꯒꯗꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯋꯥꯐꯝ ꯑꯗꯨ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯃꯤꯠ ꯅꯥꯕ ꯊꯕꯛꯁꯦ ꯁꯨꯝ ꯂꯦꯞꯇꯅ ꯆꯠꯊꯕ ꯍꯧꯔꯛꯏ꯫ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨ ꯍꯧꯖꯤꯛꯀꯤ ꯔꯣꯃꯦꯟ ꯍꯥꯏꯔꯤꯕ ꯄꯣꯠ ꯊꯥꯕ ꯆꯠꯄ ꯅꯨꯄꯥ ꯑꯗꯨꯒ ꯇꯣꯏꯅ ꯁꯨꯝ ꯎꯅꯕ, ꯑꯗꯨꯒ ꯃꯕꯥꯅꯤꯁꯤ ꯒꯥꯔꯤꯗꯒꯤ ꯍꯦꯛ ꯀꯥꯈꯠꯈ꯭ꯔꯒ ꯆꯠꯃꯤꯟꯅꯈꯤꯕ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥ ꯍꯜꯂꯛꯑꯝꯗꯥꯏ ꯃꯇꯝꯗ ꯌꯨꯝꯗ ꯍꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯇꯨꯀꯠꯆꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯁꯨꯝ ꯑꯩꯈꯣꯏꯒ ꯊꯪꯅꯅ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯗ ꯎꯕꯗ ꯃꯤꯠ ナꯥꯕ ꯑꯃ ꯍꯧꯔꯛꯈꯤ꯫ ꯕꯕꯥꯁꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯕꯅꯤ꯫ ꯕꯕꯥꯅ ꯍꯦꯛ ꯌꯥꯎꯔꯛꯄꯒ ꯃꯊꯪꯗꯅ ꯑꯩꯈꯣꯏ ꯇꯥꯃꯣ ꯌꯥꯏꯅꯤ꯫ ꯑꯩꯈꯣꯏ ꯇꯥꯃꯣ ꯌꯥꯏꯁꯦ ꯁꯥꯎꯔꯒꯗꯤ ꯃꯑꯣꯡ ꯇꯥꯗꯦ ꯍꯥꯏꯔꯤꯁꯤ ꯃꯁꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ꯫ ꯃꯤ ꯍꯦꯛ ꯈꯟꯅꯔꯛꯄꯒ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯈꯠꯂꯒ ꯍꯦꯛꯇ ꯊꯣꯛꯈꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯇꯥꯃꯣ ꯌꯥꯏꯁꯤ ꯁꯥꯎꯔꯛꯑꯒꯗꯤ ꯌꯥꯝꯅ ꯄꯥꯈꯠꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯕꯕꯥꯒꯩꯒ ꯑꯩꯈꯣꯏ ꯐꯥꯔꯝꯗ ꯂꯩꯔꯤꯉꯩ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯁꯤ ꯃꯥꯒꯤ ꯐꯥꯔꯝꯗ ꯂꯥꯛꯈꯤꯕ ꯑꯃ ꯕꯕꯥꯒꯩꯒꯅ ꯎꯍꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯑꯩꯉꯣꯟꯗ, ꯏꯕꯨꯡꯉꯣ, ꯑꯥꯗ ꯆꯪꯈ꯭ꯔꯤꯁꯦ ꯔꯣꯕꯤꯟꯗ꯭ꯔꯣ ꯅꯠꯇ꯭ꯔꯥ ꯍꯪꯉꯛꯏ꯫ ꯑꯩꯅ ꯍꯣꯏ ꯕꯕꯥ, ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯆꯠꯂꯣ, ꯅꯪ ꯆꯪꯉꯨꯆꯣ ꯃꯣꯏꯒꯤꯗ, ꯑꯗꯨꯒ ꯏꯄꯥꯅ ꯃꯥꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯅꯪ ꯑꯃꯨꯛꯇ ꯀꯧꯔꯨꯆꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯑꯁꯤ ꯌꯥꯔꯤ ꯇꯣꯛꯑꯣ, ꯇꯜꯂꯤ, ꯑꯩ ꯃꯣꯏꯒꯤꯗ ꯆꯪꯕ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯊꯨꯔꯣꯍꯦ ꯅꯌꯥꯝꯕ ꯃꯤꯍꯨꯟ ꯐꯠꯇꯕꯗꯣ,
ꯃꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩ ꯏꯄꯥꯒ ꯃꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯍꯧꯒꯦꯅꯦ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯑꯕꯅꯤꯅ ꯑꯩꯁꯨ ꯇꯟꯅ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯒꯤ ꯐꯥꯝꯗ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯁꯨꯝ ꯃꯄꯥꯟꯗ ꯂꯦꯞꯄꯒ ꯀꯧꯕꯗꯨꯗ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯒꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯃꯤꯠ ꯇꯣꯏꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯑꯉꯥꯡꯁꯨ ꯌꯥꯝꯅ ꯑꯉꯥꯡꯅꯤ ꯃꯃꯧ ꯅꯨꯄꯤꯗꯣ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤꯗꯨꯅꯁꯨ ꯍꯣꯏ ꯑꯩ ꯀꯧꯊꯣꯛꯎꯒꯦ ꯍꯥꯏꯗꯅ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯗꯣ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯑꯩ ꯂꯥꯛꯄꯗꯨꯗ ꯇꯣꯝꯕꯤ ꯅꯪ ꯂꯥꯛꯏꯔꯥ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯒ꯭ꯌꯥꯟ ꯇꯥꯕꯗꯨꯗꯤ ꯂꯩꯕ ꯎꯗꯦ꯫ ꯃꯥꯒ ꯊꯦꯡꯅꯔꯝꯕ꯭ꯔꯣ ꯌꯨꯝꯗꯁꯨ ꯂꯩꯍꯧꯗꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯀꯀꯥ ꯕꯕꯥꯅ ꯍꯧꯖꯤꯛ ꯑꯃꯨꯛꯇ ꯑꯩꯈꯣꯏꯒꯤꯗ ꯆꯪꯉꯛꯑꯣ ꯍꯥꯏꯍꯧꯏ꯫ ꯕꯕꯥꯅ ꯀꯀꯥ ꯀꯧꯔꯨꯆꯣ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯑꯃꯨꯛ ꯀꯔꯤ ꯂꯩꯔꯕꯖꯥꯠꯅꯣꯅꯦ ꯅꯣꯏ ꯕꯕꯥꯅ ꯀꯧꯔꯤꯗꯨꯕꯣ? ꯐꯔꯦꯁꯦ ꯑꯗꯣ ꯇꯣꯝꯕꯤ ꯑꯩꯁꯨ ꯂꯥꯛꯄꯗ ꯉꯥꯏꯔꯤ꯫ ꯐꯤꯔꯣꯜ ꯈꯔ ꯍꯣꯡꯗꯣꯔꯛꯈꯤꯒꯦ꯫ ꯀꯨꯏꯔꯣꯏ ꯑꯗꯨꯒ ꯁꯠ ꯂꯥꯎꯅ ꯆꯪꯉꯛꯑꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯍꯣꯏ ꯑꯗꯣ ꯀꯀꯥ ꯈꯤꯇꯪ ꯊꯨꯅꯗꯤ ꯆꯪꯉꯛꯑꯣꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯑꯗꯨꯝ ꯍꯜꯂꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯁꯦ ꯑꯩꯈꯣꯏꯒꯤ ꯐꯥꯝꯗ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯕꯕꯥꯒ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤꯗꯣ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯩꯗꯤ ꯃꯁꯤ ꯌꯦꯡꯕꯗ ꯂꯩꯊꯣꯛꯑꯒ ꯂꯩ꯫ ꯃꯗꯨꯗ ꯕꯕꯥꯅ ꯋꯥꯐꯝ ꯑꯗꯨ ꯍꯥꯟꯅ ꯍꯧꯗꯣꯛꯏ꯫ ꯔꯣꯕꯤꯟꯗ꯭ꯔꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪ ꯃꯁꯤꯗ ꯑꯩꯉꯣꯟꯗ ꯂꯥꯟꯅꯗꯤ ꯂꯧꯒꯅꯨ꯫ ꯃꯁꯤ ꯅꯪꯉꯣꯟꯗ ꯉꯜꯂꯤꯉꯩ ꯍꯧꯗꯣꯛꯇꯕ ꯌꯥꯗꯕ ꯋꯥꯁꯨ ꯑꯣꯏꯕ꯫ ꯑꯗꯨꯒꯤꯅꯤ ꯑꯗꯨꯃꯥꯏꯅ ꯕꯕꯥꯅ ꯋꯥꯔꯤꯗꯨ ꯍꯧꯗꯣꯔꯛꯄꯗ ꯃꯆꯥꯅꯨꯄꯥꯗꯣ ꯔꯣꯃꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯒꯥꯔꯤ ꯚꯦꯜ ꯑꯗꯨꯗꯒꯤ ꯃꯕꯥꯅꯤꯁꯦ ꯀꯨꯝꯊꯃꯤꯟꯅꯔꯛꯑꯒ ꯃꯕꯥꯅꯤꯁꯦ ꯃꯈꯣꯏꯒꯤ ꯐꯥꯝ ꯑꯗꯨꯗ ꯆꯪꯃꯤꯟꯅꯈꯤ꯫ ꯕꯕꯥꯁꯨ ꯃꯣꯏꯗ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯉꯒ ꯋꯥꯐꯝ ꯑꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯝꯃꯤ꯫ ꯌꯦꯡꯉꯣ ꯔꯣꯕꯤꯟꯗ꯭ꯔꯣ ꯑꯩ ꯋꯥ ꯑꯇꯩꯗꯤ ꯀꯌꯥ ꯍꯥꯏꯔꯔꯣꯏ꯫ ꯍꯌꯦꯡꯋꯥꯏ ꯅꯪꯁꯨ ꯑꯗꯨꯝ ꯈꯪꯖꯔꯛꯁꯅꯤ꯫ ꯍꯧꯖꯤꯛ ꯅꯆꯥꯅꯨꯄꯥꯒ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯉꯥꯡ ꯑꯃꯒ ꯆꯪꯃꯤꯟꯅꯈꯤꯕꯗꯨ ꯃꯗꯨ ꯇꯣꯏꯅ ꯇꯧꯍꯟꯒꯅꯨ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯄꯣꯠ ꯊꯥꯕ ꯆꯠꯄ ꯑꯉꯥꯡ ꯑꯃꯁꯤꯗ ꯇꯣꯏꯅ ꯍꯦꯛ ꯂꯥꯛꯏ꯫ ꯃꯗꯨ ꯅꯆꯥꯅꯨꯄꯥ ꯑꯁꯤꯒ ꯇꯤꯟꯅꯍꯟꯒꯅꯨ꯫ ꯑꯗꯨꯒ ꯅꯣꯏꯁꯤꯗꯁꯨ ꯆꯪꯍꯟꯒꯅꯨ꯫ ꯀꯩꯒꯨꯝꯕ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯗꯨꯒ ꯅꯆꯥꯅꯨꯄꯥꯗꯨꯒ ꯁꯨꯝ ꯂꯣꯏꯅ ꯇꯤꯟꯅꯔꯒ ꯂꯩꯔꯒꯗꯤ ꯅꯪꯒꯤ ꯃꯥꯏ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯆꯣꯞꯄꯛꯀꯅꯤ꯫ ꯃꯁꯤ ꯅꯪꯗꯤ ꯈꯪꯖꯔꯝꯃꯣꯏ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯁꯤ꯫ ꯑꯗꯨꯒ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯥꯅ ꯁꯤꯗ ꯊꯝꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯕ꯭ꯔꯥ ꯈꯜꯂꯤ꯫ ꯅꯆꯥꯅꯨꯄꯥ ꯑꯁꯤꯒ ꯀꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯜꯂꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯃꯁꯤꯅꯤ ꯋꯥꯔꯤ ꯍꯥꯏꯕꯕꯨ ꯍꯥꯏꯗꯅ ꯕꯕꯥꯅ ꯋꯥꯐꯝꯗꯨ ꯁꯦꯡꯅꯃꯛꯇꯤ ꯍꯥꯏꯗꯦ꯫ ꯈꯤꯇꯪ ꯅꯥꯊꯩꯔꯒ ꯍꯥꯏꯔꯝꯃꯤ꯫ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯁꯨ ꯋꯥꯗꯨ ꯕꯕꯥꯅ ꯁꯦꯡꯅ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯈꯔꯕꯨꯗꯤ ꯃꯥꯁꯨ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯈꯤ꯫ ꯑꯗꯨꯅ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ ꯇꯥꯗ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯏꯆꯥꯅꯨꯄꯥꯁꯦ ꯁꯤꯗ ꯂꯩꯔꯒꯁꯨ ꯃꯥꯒꯤ ꯀꯩꯅꯣꯝꯗ ꯂꯩꯔꯦ ꯍꯥꯏꯕ꯫ ꯑꯗꯨꯒ ꯑꯩꯅ ꯏꯃꯧꯁꯤꯒ ꯃꯥꯒ ꯁꯤꯗ ꯊꯝꯃꯤꯁꯤ ꯃꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯔꯒꯗꯤ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯊꯝꯕꯅꯤ꯫ ꯑꯩ ꯚꯥꯞ ꯂꯣꯏꯅ ꯇꯥꯔꯦ꯫ ꯑꯩ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯔꯒꯦ ꯇꯥꯗ ꯍꯣꯏꯅꯁꯨ ꯃꯈꯣꯏꯕꯨ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ꯫ ꯑꯩꯁꯨ ꯇꯥꯗ ꯍꯣꯏ ꯂꯩꯔꯤ ꯍꯥꯏꯗꯅ ꯀꯣꯝꯊꯣꯛꯆꯔꯤꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯕꯕꯥꯅ ꯋꯥꯐꯝ ꯈꯔ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯗ ꯍꯧꯗꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯃꯐꯝ ꯑꯁꯤꯗ ꯀꯌꯥ ꯂꯩꯇꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯔꯣꯃꯦꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒ ꯑꯗꯨꯝ ꯑꯆꯤꯛꯄ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯀꯩꯅꯣꯝꯗ ꯊꯕꯛ ꯑꯃ ꯆꯠꯊꯔꯛꯏ꯫ ꯕꯕꯥꯅꯁꯨ ꯑꯩꯈꯣꯏꯗ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ꯫ ꯏꯆꯥ ꯅꯣꯏ ꯇꯧꯔꯨꯅꯨ꯫ ꯅꯃꯥ ꯍꯣꯏ ꯃꯣꯏ ꯅꯨꯄꯤ ꯃꯁꯦꯟ ꯇꯧꯍꯟꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯔꯣꯃꯦꯟ ꯍꯥꯏꯔꯤꯗꯨ ꯇꯥꯃꯣꯌꯥꯏꯒ ꯑꯩꯒꯅ ꯃꯥ ꯂꯥꯛꯄ ꯎꯕꯗꯨꯗ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯑꯒ ꯍꯧꯖꯤꯛꯀꯤ ꯔꯣꯃꯦꯟꯁꯤꯒ ꯎꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯥꯃꯣꯌꯥꯏꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯔꯣꯃꯦꯟ ꯀꯔꯤ ꯊꯕꯛ ꯂꯩꯒꯦ ꯀꯩꯅꯣ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯁꯤꯗ ꯆꯪꯉꯛꯏꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯃꯣꯌꯥꯏꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯔꯣꯃꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠ ꯏꯊꯛ ꯊꯛꯀꯠ ꯇꯧꯔꯒ ꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ ꯀꯩꯅꯣ ꯑꯩ ꯃꯣꯏꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯧꯕ ꯆꯪꯉꯛꯄꯅꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯈꯨꯝꯃꯛꯏ꯫ ꯇꯥꯃꯣꯌꯥꯏꯅ ꯑꯃꯨꯛ ꯅꯪꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯧꯕ ꯆꯪꯉꯛꯄꯁꯤ ꯇꯣꯏꯁꯨ ꯇꯣꯏꯃꯟꯈ꯭ꯔꯦꯗ꯫ ꯅꯠꯇꯦ ꯅꯪꯕꯨ ꯊꯥꯏꯅꯗꯤ ꯑꯩꯈꯣꯏꯒꯤꯗ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃ ꯈꯛꯀ ꯂꯥꯛꯑꯒ ꯇꯣꯛꯈꯤꯗꯥꯏꯅꯦ꯫ ꯃꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤ ꯃꯧꯅꯥꯎ ꯑꯃ ꯂꯩꯔꯤꯁꯤ ꯑꯁꯤ ꯂꯨꯝꯕ ꯆꯪꯉꯤꯔꯣ? ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯣ ꯅꯪ ꯆꯪꯉꯛꯀꯦ ꯍꯥꯏꯔꯒꯁꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯁꯨꯅ ꯂꯩꯔꯤꯉꯩ ꯆꯪꯉꯛꯎ꯫ ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯩꯈꯣꯏ ꯎꯔꯣꯏ ꯈꯪꯉꯣꯏ ꯈꯪꯕ꯭ꯔꯣ? ꯃꯇꯨꯡ ꯃꯅꯥꯎ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ꯫ ꯍꯦꯛ ꯂꯥꯛꯄꯗ ꯅꯪ ꯑꯩꯒꯤ ꯃꯤꯍꯨꯟꯗꯣ ꯈꯪꯉꯤꯗꯅ꯫ ꯅꯈꯣꯡ ꯅꯈꯨꯠ ꯑꯅꯤꯃꯛ ꯊꯥꯡꯖꯧꯅ ꯃꯇꯨꯝ ꯀꯛꯊꯠꯂꯒ ꯉꯥ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯅꯪ ꯑꯩꯒꯤ ꯃꯤꯡ ꯍꯣꯡꯒꯦ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ꯫ ꯆꯠꯂꯣ ꯍꯥꯏꯗꯅ ꯇꯥꯃꯣꯌꯥꯏꯅ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯁꯨ ꯋꯥꯒ ꯈꯨꯝꯃꯝꯗꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯕꯅꯤꯅ꯫ ꯅꯠꯇ꯭ꯔꯒꯗꯤ ꯄꯨꯂꯞ ꯋꯪ ꯂꯥꯎꯅ ꯍꯨꯞꯆꯜꯂꯒ ꯃꯥ ꯇꯣꯠꯄꯗ ꯊꯋꯥꯏ ꯃꯥꯡꯗꯣꯔꯤꯅꯤ꯫ ꯑꯗꯨꯅ ꯒꯥꯔꯤꯗꯣ ꯐꯠ ꯂꯥꯎꯅ ꯀꯥꯈꯠꯈ꯭ꯔꯒ ꯃꯃꯥꯏ ꯂꯩꯔꯒ ꯍꯨꯠ ꯂꯥꯎꯅ ꯊꯧꯔꯒ ꯆꯠꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯗꯣ ꯃꯧꯅꯥꯎꯗꯨꯁꯨ ꯎꯔꯕ ꯈꯪꯗꯦ꯫ ꯂꯥꯞꯅ ꯂꯦꯞꯄꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯁꯨ ꯇꯥꯃꯣꯌꯥꯏꯅ ꯃꯨꯟꯅ ꯌꯦꯡꯁꯟꯕꯗꯒꯤ ꯑꯗꯨꯝ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯇꯥꯃꯣꯌꯥꯏꯗꯁꯨ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯃꯣꯌꯥꯏ ꯃꯥ ꯀꯤꯗꯤ ꯀꯤꯕꯖꯥꯠꯅꯤ꯫ ꯃꯊꯪ ꯂꯥꯛꯄ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫
Tamoyayna amuk khangde lagana ma makong makhut anima tektrpaw utup ama pairaga kanthatpa tabani khumai. Masigi matung hojiki Romain hariba nupa asi kaya toinadi lakhidre. Babana so kaiguma khara khangba mali. Nongma tamoyay gaiga leiringai nachinanawanina kari taururage sarway ama paira ambadu makon takidre naurina kapurabo hangai. Maduda tamoyay gaiga sumuna muna yengnarami. Adugaiti nokningba masopo ami. Babagi wahi aduda. Adu angakliba amana kaka Robindrogi masa mamawdo moise toina khanaba hauraki. Nupiduna nupa aduda khanaba haurira natraga nupaduna magi nupiduda kari harino se khangba ngamde adum toina khanarami. Haibaga tawbuga tha mamuk lawudraba matung Romain hariba nupa asi numitudi akwase phamdagi yumda thaba ama lei haidana numit tarakpagiduda tamoyay gaigasi akwase yumda kumami. Baba imana su ngasidi yumda leiro ada leiruranu akwai tamusaugi machanupadusu nari aduna sida kaino nachinanaw tathok tasin tawminaraga leiro haidana imana hairei. Akwaisu hoida yumda leirasi haidana numitudi yumda leirage ningami. Adubo phamda karinoma kaurambadagi aise amukta chaluge haidana lakpada akwai gi pham yawdringai Romain hariba nupa adugi magi garido laptangna khamambadu aina mikupaduda urai. Gari manungda aina masi yaura yengbadasu yauramdina yumna amuk prap halaga imung manungda warido tamami. Maduda handakti akwai ima oina phinglangna sawgalai aduga imase akwai indomcha hoi nene hoi moi mayam ama hauraga phamdu tamna satki. Akwaisu lakaigi mi khara khopaga salami. Kona pham adu yawdringai aigi wakhandasu sumna khallami. Aina haigai hairuraga amuk leiramdadana ai oina pharak tani ko ningami. Aduba numito moigi numit tarambadagi pham aduda Romain hariba nupa asiga kaka Robindrogi mamong nupiduga leiminare haibase akoina khangba ngamki. Moise thong hangwa haibase pakpak yaramde mayamnaso maikei mari thomjallaga thajallami. Kona thangda thong ado hangtorei aduga Romain hariba miyoy aduna kangka makhada lolaga leirami. Madudagi nupado chingthoga mayamna kauba netpa haure adum kaka Robindrogi machanupa adusu kona thengna mase mafam aduda lai maso mayamna thina ngangami. Sida tawrise nang khangdra haidana mafo khara phuba yaurami. Admaina tawdana Romain hariba nupa aduga nupiduga dum khudakta kaina kathoami. Kaka Robindrogi machanupa aduna su aduma masana yare katpiro hairei. Aduga kaka Robindrodi a imphanda leibanina madi khudakki oina lakpadi ngamamde. Khunama hau tawdana dumaina numitugi thawdu adu thokraba matung akwaisu yumda hanaraami. Kaka Robindrogi machanupa adusu yamna nungaitana masu mafam aduda lehauki. Tasengna masu khangjadaba oibajanida magi nupiduna mangunda chauna minamba thaba ama chatharido. Numitugi ahingdo ise tumba yaramde mangasida khugi pham sida nonghenganbaga ise prap pham aduda laami. Maduda angakpa kiba manga manaraba thawdo ama thoktuna leirami. Adudi karisu nati kaka Robindrogi machanupadu mogi phamdugi pukri mapanda hoba yongchak panbi amagi makhongda wangna thauri yalaga leiramasi aina thengnarami. Madu ubada ise khangdana khongdagina kokton phoktu songkhiba khangaude. Aichu mafam aduda khudakta daida leiba misi urau tharauduna kaurami. Aduga ai hana changsallaga yongchak panbi aduda kakhallaga thaurido lokthoga hakchangdo makhada loktharami. Mi ataisu kaidorage haiduna changsanarei. Adum kanba ngamkhide madi thawdo thokraba matung ngarang ahing aduda dum thaurido yalaba jani. Akwai mungi miso pakatana sensanarei. Oiramiba mong mato aduda akwai mungdi manga sabhek manakhi. Babaso kaptuna o Robindro nangna uragadi sibu kaino tawduisibu haidana kapami. Kaka Robindro su kona maso imphandagi laaba matung thuamiba thawdo wathok kaya aduda wapho ngangba nangdana masu leimaida padrak langna lepthakhi. Kona lekhidrabadu mayam changdana do mathau mangam pangthuami. Kaka Robindro su waga mata ngangkhidre pura masado tarang marang sangsara mata leikhi. Machanupagi sura songkraba matung itha thajadana anirak suna mangumnaba thawdo amagasu amukasu amuk thoraami. Madudi machanupada thauri yalamaba yongchak panbidu kakthatkraba matung aduga thangnana panba amada amo kaka Robindro se thauri yalaga masagi pham aduda sijaduna leirami. Adusu machanupagi sura sonda loikibagi numit humni chanba numitani.
ꯃꯊꯪ ꯀꯤꯔꯕ ꯃꯪꯒꯨꯝꯂꯕ ꯊꯧꯗꯣꯛ ꯀꯌꯥꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ ꯈꯪꯉꯝꯈꯤꯗꯦ꯫ ꯊꯪꯅ ꯃꯐꯝ ꯑꯗꯨꯗ ꯃꯄꯥ ꯃꯆꯥ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯃꯐꯝꯗꯨ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯁꯨ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕꯗꯒꯤ ꯐꯅ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯐꯥꯝ ꯑꯗꯨꯗ ꯆꯪꯉꯨꯗ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯕꯕꯥ, ꯇꯥꯃꯨꯌꯥꯏ, ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯀꯩꯅꯣ ꯈꯔ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯐꯥꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯅꯨꯃꯤꯠ ꯇꯥꯔꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤꯁꯨ ꯌꯣꯡꯆꯥꯛ ꯄꯥꯟꯕꯤ ꯈꯔ ꯊꯥꯏ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ꯫ ꯃꯗꯨꯒꯤ ꯌꯣꯡꯆꯥꯛ ꯄꯥꯟꯕꯤ ꯑꯃꯗꯤ ꯅꯨꯡꯁꯤꯠꯀ ꯀꯥ ꯍꯦꯟꯅ ꯁꯤꯠꯄ ꯅꯠꯇꯦ꯫ ꯍꯦꯛꯇ ꯃꯤ ꯑꯃꯅ ꯃꯊꯛꯇ ꯀꯥꯔꯒ ꯅꯣꯝꯕ ꯁꯥꯟꯅꯕꯗꯧꯅ ꯍꯥꯏ ꯅꯣꯝꯕꯁꯦ ꯍꯦꯛꯇ ꯍꯧꯔꯛꯏ꯫ ꯕꯕꯥꯅꯁꯨ ꯀꯩꯅꯣꯅꯦ ꯅꯣꯏ ꯑꯗꯥꯏꯗ ꯆꯪꯁꯜꯂꯨꯅꯨ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅ ꯌꯣꯡꯆꯥꯛ ꯄꯥꯟꯕꯤꯗꯨ ꯍꯥꯏ ꯅꯣꯝꯕꯗꯨ ꯂꯦꯞꯈ꯭ꯔꯒ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣ ꯍꯣꯏꯒꯤ ꯃꯣꯏꯒꯤ ꯐꯥꯝ ꯑꯗꯨꯗꯒꯤ ꯃꯤꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯗꯨ ꯑꯗꯨꯃꯥꯏꯅ ꯀꯞꯄꯛꯄ ꯃꯈꯣꯟꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅ ꯌꯣꯡꯆꯥꯛ ꯄꯥꯟꯕꯤꯗꯨ ꯍꯥꯏ ꯅꯣꯝꯕꯗꯨ ꯂꯦꯞꯈ꯭ꯔꯒ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣ ꯍꯣꯏꯒꯤ ꯃꯣꯏꯒꯤ ꯐꯥꯝ ꯑꯗꯨꯗꯒꯤ ꯃꯤꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯗꯨ ꯑꯗꯨꯃꯥꯏꯅ ꯆꯤꯡꯉꯒ ꯀꯞꯄꯛꯄ ꯈꯣꯟꯖꯦꯜꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯥꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯇꯥꯃꯣꯌꯥꯏꯗꯤ ꯈꯔꯁꯨ ꯀꯤꯒꯟꯗꯦ꯫ ꯑꯗꯨꯅ ꯕꯕꯥ ꯑꯩ ꯆꯪꯉꯒ ꯌꯦꯡꯉꯨꯒꯦ ꯍꯥꯏꯗꯅ ꯂꯩꯈꯤꯗꯕ ꯀꯀꯥ ꯔꯣꯕꯤꯟꯗ꯭ꯔꯣꯒꯤ ꯐꯥꯝ ꯑꯗꯨꯗ ꯃꯇꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯗ ꯕꯕꯥꯅ ꯌꯥꯏꯃ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ? ꯍꯧꯖꯤꯛ ꯇꯧꯔꯤꯗꯨ ꯏꯆꯝ ꯆꯝꯕ ꯅꯠꯇꯦꯅꯦ꯫ ꯆꯪꯉꯨꯅꯨ ꯂꯥꯎ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯩꯅꯣꯗꯣ ꯇꯥꯟꯅꯁꯤ꯫ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯕꯕꯥꯒ ꯑꯩꯈꯣꯏꯁꯦ ꯊꯣꯔꯛꯄ ꯍꯧꯔꯛꯄꯗꯨꯗ ꯑꯩꯈꯣই ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯧꯕ ꯌꯣꯡꯆꯥꯛ ꯄꯥꯟꯕꯤꯁꯤꯡ ꯑꯗꯨ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯄ ꯅꯠꯇꯦ, ꯃꯁꯥ ꯃꯔꯨꯡꯁꯤꯡ ꯑꯗꯨ ꯀꯟꯅ ꯍꯥꯏ ꯅꯣꯝꯕ ꯇꯧꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯗꯨ ꯑꯗꯨꯃꯥꯏꯅ ꯆꯤꯡꯗꯨꯅ ꯀꯞꯄꯒ ꯂꯩꯍꯧꯏ꯫ ꯊꯨꯅ ꯕꯕꯥꯒ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯌꯧꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯧꯔꯛꯑꯕꯅꯤꯅꯦ ꯃꯄꯥ ꯃꯆꯥꯗꯨ ꯅꯤꯡꯉꯝꯗꯅ ꯑꯗꯨꯗ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯑꯗꯣ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯔꯒ ꯂꯥꯏꯇꯤꯟ ꯑꯃꯨꯛꯇ ꯈꯣꯏꯔꯝ ꯊꯣꯛꯁꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯗ ꯆꯪꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡꯈꯩ ꯉꯥꯟꯕꯒ ꯕꯕꯥꯅ ꯃꯥꯏꯕ ꯑꯃ ꯄꯨꯔꯛꯇꯅ ꯐꯥꯝ ꯑꯗꯨꯗ ꯄꯨꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝ ꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯗꯒꯤ ꯃꯇꯝ ꯈꯔꯗꯤ ꯑꯃꯨꯛ ꯀꯔꯤꯁꯨ ꯇꯧꯔꯛꯇꯦ꯫ ꯑꯗꯨꯕꯨ ꯑꯇꯃꯥ ꯊꯋꯥꯏ ꯃꯤꯔꯦꯟꯁꯤꯡ ꯑꯗꯨ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯈꯤꯕ ꯑꯣꯏꯕꯅꯤꯅ ꯑꯃꯨꯛꯀꯁꯨ ꯍꯦꯛꯇ ꯍꯧꯔꯛꯏ꯫ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯠꯇꯨꯁꯨ ꯀꯤꯗꯅ ꯕꯕꯥꯅꯦ, ꯑꯩꯅ, ꯇꯥꯃꯣꯌꯥꯏꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯗꯨꯝ ꯍꯧꯅꯗꯅ ꯐꯥꯝꯗ ꯆꯠꯂꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯅꯨꯃꯤꯠꯁꯨ ꯇꯥꯕ ꯅꯠꯇ꯭ꯔꯤ, ꯅꯨꯡꯊꯤꯟ ꯄꯣꯛꯄ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯊꯪꯅꯅ ꯂꯩꯔꯤꯕ ꯃꯣꯏꯅ ꯊꯧꯔꯤ ꯌꯥꯟꯈꯤꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯒꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯃꯄꯥ ꯃꯆꯥꯗꯨꯅ ꯀꯞꯄꯗꯧꯅ ꯃꯤꯑꯣꯏ ꯑꯅꯤ ꯁꯨꯠ ꯆꯤꯡꯉꯒ ꯀꯞꯄ ꯃꯈꯣꯟꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯇꯨ ꯈ꯭ꯌꯥꯎ ꯂꯥꯎꯅ ꯆꯣꯡꯉꯛꯏ꯫ ꯑꯗꯨꯒ ꯃꯣꯏꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨꯁꯨ ꯃꯅꯨꯡꯗ ꯀꯣꯡꯀꯥꯡ ꯃꯤ ꯑꯃꯅ ꯁꯥꯎꯅ ꯃꯅꯨꯡꯗ ꯈꯣꯡꯄꯥꯛ ꯈꯨꯗꯨꯝꯅ ꯁꯨꯕꯗꯧꯅ ꯗꯪ ꯃꯈꯣꯟ ꯈꯔꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯏꯕꯨꯡꯉꯣ ꯃꯣꯏꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯅꯨꯡꯗꯨꯝ ꯍꯨꯟꯖꯜꯂꯨ, ꯂꯥꯎ ꯅꯨꯡꯗꯨꯝ ꯈꯨꯜꯂꯨ ꯍꯥꯏꯗꯅ ꯕꯕꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯅꯨꯡꯁꯦ ꯈꯨꯜꯂꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯨꯞ ꯂꯪꯊꯕꯗꯒꯤ ꯑꯃꯨꯛ ꯍꯦꯛꯇ ꯆꯞ ꯍꯦꯛ ꯂꯦꯞꯈꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯍꯧꯔꯛꯄꯗꯒꯤ ꯃꯃꯥꯡꯗ ꯌꯦꯡꯈꯤꯕ ꯃꯥꯏꯕ ꯑꯗꯨ ꯀꯧꯔꯒ ꯑꯃꯨꯛ ꯌꯦꯡꯍꯟꯕꯗ ꯃꯥꯏꯕꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯔꯣꯏ, ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯅꯤ꯫ ꯑꯁꯥꯏꯗ ꯃꯄꯥ ꯃꯆꯥꯗꯨ ꯄꯨꯟꯅ ꯇꯧꯁꯟꯃꯤꯟꯅꯈ꯭ꯔꯕꯅꯤꯅ ꯑꯗꯣ ꯇꯣꯏꯅꯗꯤ ꯇꯧꯔꯛꯑꯣꯏꯗ, ꯑꯃꯨꯛ ꯃꯣꯏꯒꯤ ꯃꯊꯤ ꯐꯣꯡꯉꯛꯄꯗꯗꯤ ꯍꯧꯔꯛꯀꯅꯤ, ꯉꯁꯤ ꯇꯧꯔꯦ ꯍꯌꯦꯡ ꯑꯃꯨꯛ ꯇꯧꯔꯛꯄ꯭ꯔꯥ ꯌꯦꯡꯉꯨ, ꯍꯌꯦꯡꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯑꯔꯣꯏ꯫ ꯃꯔꯛꯇ ꯁꯨꯝ ꯀꯥꯟꯅꯔꯒꯗꯤ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯛꯀꯅꯤ꯫ ꯄꯨꯈ꯭ꯔꯤꯗ ꯃꯣꯏꯒꯤ ꯎꯈꯨꯟ ꯏꯗꯨ ꯂꯩꯈ꯭ꯔꯦ, ꯑꯗꯨꯅ ꯇꯥꯜꯂꯕꯁꯨ ꯌꯥꯔꯔꯣꯏ꯫ ꯁꯨꯃꯥꯏꯅ ꯃꯔꯛꯇ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯔꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯥꯏꯕꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯕꯅꯤನ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯑꯗꯨ ꯑꯀꯤꯕ ꯃꯔꯛ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯍꯤꯡꯗ ꯌꯥꯗꯕꯅꯤꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯔꯤ꯫ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯃꯄꯥ ꯃꯆꯥꯗꯨꯅ ꯀꯞꯄ ꯃꯈꯣꯟꯁꯨ ꯇꯥꯔꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫